Bagi 3गी second half ngasi mayamgidamakta puduna lakchari. Mamangi first half adu yengbijaba leirigana description da link hapchari. Mayam adudi second half asida film asina kari kamdauba aduga film asi karamna loishili haibadu khangminarasi. Somdana IPL adu Abu Jalalgi manakta puraktuna Abu Jalalga wari sanarabi. Abu Jalalna IPL nangna aikoigi maru aiba thabak ama tauba tare. IPL na pakhatna hoi ai taujage. Adumna hairaga Abu Jalal na Hindi hairamba duda IPL na yamna ngakna Abu Jalal na chatkhiba duda yengduna laihawi. Maduda nupa amana IPL da haiki. Aigi brother asi 44 language ngangma ngamba mini adunani Abu Jalal kaurise. Adumna ngangna duna leiringaida Bajwana IPL da phone taurakhi. Aduga IPL na fajinduna thamlamba family sing adu Bikram kauba police amana makhoibu lokthokre haibadu IPL da tablammi. Aduga IPL na Bajwada haiki. Bajwa nang ama thabak amata fajana tauba ngamdrabani. Haiduna Bajwada chaiki. Maduda nupa amaduna IPL da hangki. Kari wano bad news la haina. Maduda IPL na Natyada aigi nupi ne. Aigi nupi di bad news adum tamlakpani haiki. Somdana Asip na newspaper adu pairaga. Aki balaitaba agragi hero haina heading oiraga. Bikram gi maramda haplakpa adu urabada Bikram da thagatpa phongdoki aduga manasu makha taraduna Bikram da hangki. Karino ne nangna asumna leirisina. Tasengbadi Asip na hanglibadu Bikram na nupi thidana leiribadubu karigino haibani. Adubo Bikram gi wakhal na Asip na hariba wahai adu lamba phanglamde. Bikram gi mawong adu Asip ki nupi na urabada Bikram da hairaki. Mana hairise hojik phau karigino nangna luhongdana leirido haina haibanida. Asip ki nupi gi wa adu chasajina mateng pangbo oina. Ainasu mangonda hairapa kuirabani. Nangna madugi topic adu puthorokpa yamna chanare. Mana hojik luhong hongdadi karam kana luhong duino haiba. Ronina fagi oina sasajida. Uncle, nahaksu ngasi phau luhongani khangdraga mingonda karigi luhong hairino. Sasajina nangna aingonda adum ongkhatlaga sabo oina hek tauradana. Asip ki nupina su Bikramda respect amaga loinana haiki. Aiga Asip kasu haina sinaraga luhong lakhibani. Aigi imanabi amalay yamna phaba nupini. Nahakna bu yaradi nabani amutang unaw. Nabani yamna susanagadawba male. Makhoi mayamgi wasing adu taraba matungda Bikramna hainadaba amaga loinana hairakhi. Ai sumaina laibasina dum nungaijayda. Aduga magi uncle aduda sauropna kona unarasi hairamlaga Bikram imungda changki. Aduga Sasaji aduna Ronida amukta yanaba haino hairami. Ronina Bikramda luhonglasi haiduna devil aduda thinduna hairami. Maduda Bikramna mabuki halira haiki. Ronina aikoigi babanasu nangba luhongba pamlame. Bikramna adubu babadi ki halaga hangkide. Ronina karigumba babadu layamladi nahaksu luhongbasi hoi hairamniko. Hojikti aigi wa amuk taro. Bikramna magi manau nupana thamoi sokna haibaduda yaningdana hoi haiki. Bikramna adubu Roni aigi nupi adu nangna chatlaga khangadaba. Maduda Ronina kaino hairisibo thabak khudingmak aina loina tawradoira haise. Bikramna luhongbaga honeymoon gadi aina dum phanaba tawjarage. Adubu sumnatangdi nupi dumadi thibirao. Adumna mabani harauna cha thakminakhi. Somdana Sia yamna harauna machi rusida laknarami. Ronina Asip ki mayumda lakpada Siana juice piba thoglakpada Roni oiramba aduda Sia yamna ngaklami. Aduga Ronina shu Sia oiramba aduda yamna ngaklam. Adumna mabani ngahak phamduna haingam tawngamdana leirami. Tanja aduda Asip thoglak-tuna Machimanaw anina mayamba amadi machegi luhongbagi matam lepasu yaida.
haina fagi tawrakpa aduda Sia amasung Ronina khangki madudi Sia adu Bikramgi nupigi manau nupini aduga Ronina Bikramgi manau nupani haibadu Asumna Sia amadi Roni harauraduna konaki aduga Asipna mabanina tawriba matau adu ubada yamna ngakna yengduna laiki Tanja aduda Bikramgi nupi oigadawribi Ruchi adu laki aduga Ronina Ruchi adu urabada gari amagi matangda yetnakiba adu ningsinglakhi Ruchi nasu Roni bu ningsinglakhi aduga Roni makuta pairamliba juice adu khanghodana taki Roni amasung Bikram wari sanaduna lakhi Bikramda haukraba Roni amasung Ruchigi wari kayasu puthoktuna wari sakhi aduga Ronina Nabani se yamna wo chanari amana hardware aduga amana software haidi nangna yamna tappa aduga mana khara sauganba somdasu Siana Bikramgi proposal gi chance adu Ruchina manghali haibagi wathokta Siana macheda ngangduna madugumba chance di amuk hanna laklaroi haiduna ngangnaringai aduda Siagi mabokna Hafizana phone tawraktuna Bikramna Ruchibu luhongnaba sem saba loire haibagi pau adu puduna lakpada Siaga Ruchiga yamna harauduna mabokta nungaiba phongdokhi Bikram hairiba miyoi asi yamna maming chatpa police amani haina city aduda oibagi pau adu IPL na tarabada Bajwa da hangki Bajwa masigi pakhong asi karino hayo nangna su tongba yaba aduga mingonda su phuba yaba Maduda Bajwana khangde haidubada IPL na khungupni haiduna khungup adu Bajwada IPL na saumna hunki Maduda Bajwana ai kari tau haibdo boss mana aikhoigi mi pharaga thamhamda laktuna amuktang na miyoi yankhai mu puduna chakhibane IPL na mage sonba jaga amadi leifam thoidana miyoi khudingna leibugumna mage su leifam thoi haidi family mage nupi oi bayai macha oi bayai Adumna hairingai aduda nupa amana boss magi manau nupa amadi leibani haina hairaki maduda IPL na manau nupa oigera amo oigera aingonda haujuma pura u haiki asumna makhoina Roni bu fablaki somdana Roni mayambagi gari dagi kumtha hauduna leihawi aduga mayamana magi duty gi damakta chatkhirami mahakna adumna tawbadu Roni bu fablakliba IPL gi miyoi singnasu urami Ronina sum lakpada huinau ama soktuna leirambadu ubada Ronina lokhotpiduna IPL gi miyoi singi jeep adu khamduna bet media fawbada yaujaba yagadra haina khamduna hanglami IPL gi miyoi sing aduna shu mahak gari aduda tongduna purakhi driver aduna Bajwada phone taroktuna haikhi mahakti aikhoi gi gari da hui macha amaga tongduna leire haina Maduda Bajwana nupa aduda Roni adu puraga adum lao hairami aduga driver adunasu hoi boss hairaga phone adu thamki Gari thauba hauki maduda Ronina bet media dudi oiromda thaugadabani haina hairubada maga tongminariba miyoising aduna magi mangakta thang thamduna ki halami Somdana IPL na Roniga ihan hana khuthokna khiba miyoi adu phajinduna tumina layu hairami Aduga Roni adu makhoina faduna purakpa adu ubada makhoi angakpa phawrami Ronina Saraibo mafam asida puraklibagi maram sibu IPL na Roni da nangi mingdo Roni haibra Moni haibra oiningbo oirasunu nangdi nakoi faw hawbo hawdoboi tawrida nangi naran sukloi letana chai chaba taredo IPL na police station da phone tawrami Maduda Bikramna yamna harauna phone adu pairami adubu IPL ni hairubadagi kiduna phone adu thamki aduga Roni gi phone dagi IPL na phone adu tawraktuna Bikram adu phone okhanki aduga makhoina ngangnaribasing adu police atai shu tahannaba laut thadu haina IPL na haiki asumna IPL na Bikram na lautokhiba family sing adu amuk hanna makhoida sinadrabadi Roni bu amuk hanna uba fanglaro haibagi ki halakpa wari sing adu police sing adu nashu takhi aduga
ꯇ꯭ꯔꯤꯄꯇꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯕꯤꯀ꯭ꯔꯝꯗ ꯂꯤꯕꯤꯗꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯔꯣꯅꯤꯒꯤ ꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯅꯤꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯦ, ꯃꯤꯅꯠ 10ꯒꯤ ꯃꯃꯥꯡꯗ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯈꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯔꯣꯅꯤꯅ ꯀꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯠꯅꯤ ꯍꯥꯏꯕꯗꯨ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯍꯣꯏ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯑꯃꯔꯣꯝꯗꯅ IPLꯅ ꯀꯔꯤꯒꯨꯝꯕ ꯔꯣꯅꯤꯒꯤ ꯃꯌꯥꯝꯕꯅ ꯃꯤꯅꯠ 15ꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯈꯨꯕꯤ ꯑꯗꯨ ꯌꯥꯟꯊꯠꯂꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯔꯣꯅꯤꯒꯤ ꯈꯨꯕꯤ ꯑꯗꯨ ꯌꯥꯟꯒꯦ ꯇꯧꯔꯕꯗ ꯔꯣꯅꯤꯅ ꯃꯈꯣꯏꯒꯤ ꯃꯤꯗ ꯑꯣꯏꯅ ꯌꯥꯜꯍꯟꯗꯨꯅ ꯔꯣꯅꯤꯅ ꯃꯈꯣꯏꯕꯨ ꯐꯨꯕ ꯍꯧꯈꯤ꯫ ꯔꯣꯅꯤꯅ ꯃꯤ ꯐꯨꯔꯛꯄ ꯍꯧꯕꯗꯨꯗ ꯕꯖꯋꯥꯅ ꯃꯅꯥꯎꯅꯨꯄꯥꯅ ꯍꯦꯟꯅ ꯁꯥꯊꯤꯔꯝꯕꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯅꯤꯅ ꯕꯖꯋꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯐꯨꯈꯤ ꯑꯗꯨꯒ ꯕꯖꯋꯥꯕꯨꯅ ꯔꯣꯅꯤꯅ ꯐꯥꯗꯨꯅ ꯃꯌꯥꯝꯕ ꯕꯤꯀ꯭ꯔꯝꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯕꯖꯋꯥ ꯑꯗꯨ ꯖꯦꯜꯗ ꯊꯝꯈꯤ꯫ ꯕꯤꯀ꯭ꯔꯝꯅ ꯇ꯭ꯔꯤꯄꯇꯤ ꯁꯔꯗ ꯀꯣꯔꯠꯇ ꯕꯖꯋꯥꯕꯨ ꯍꯤꯌꯥꯔꯤꯡꯒꯤꯗꯃꯛ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯕꯖꯋꯥ ꯇ꯭ꯔꯤꯄꯇꯤ ꯁꯔꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯃꯥꯡꯗ ꯇꯣꯡꯂꯒ ꯕꯖꯋꯥꯅ ꯇꯨꯡꯗ ꯍꯦꯟꯀꯞꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯔꯣꯅꯤ ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯒ ꯐꯨꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯇ꯭ꯔꯤꯄꯇꯤ ꯁꯔꯅ ꯌꯦꯡꯂꯨꯕꯗ ꯔꯣꯅꯤ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤ꯫ ꯕꯤꯀ꯭ꯔꯝꯅ ꯂꯣꯒꯤ ꯃꯃꯥꯡꯗꯗꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨꯁꯨ ꯕꯖꯋꯥꯒ ꯍꯦꯟꯀꯞ ꯑꯃꯠꯇꯗ ꯄꯨꯟꯁꯤꯜꯂꯨ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯇ꯭ꯔꯤꯄꯇꯤ ꯁꯔ ꯑꯗꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯕꯖꯋꯥ ꯑꯃꯁꯨꯡ ꯔꯣꯅꯤ ꯑꯗꯨ ꯄꯨꯟꯅ ꯍꯦꯟꯀꯞ ꯑꯃꯠꯇꯗ ꯄꯨꯟꯁꯤꯟꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯗꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯅ ꯃꯥꯒꯤ ꯀꯥꯔꯗꯤꯑꯣꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯆꯦꯟꯈꯤ꯫ ꯕꯖꯋꯥꯁꯨ ꯔꯣꯅꯤꯒꯤ ꯍꯦꯟꯀꯞꯀ ꯁꯝꯅꯕꯅꯤꯅ ꯃꯥꯁꯨ ꯆꯦꯟꯗꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯆꯦꯟꯕ ꯑꯗꯨꯗ ꯄꯣꯂꯤꯁ ꯈꯔꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯇ꯭ꯔꯤꯄꯇꯤ ꯁꯔꯅ ꯃꯈꯣꯏ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯕꯤꯀ꯭ꯔꯝꯗ ꯈꯪꯍꯜꯂꯕꯗ ꯇ꯭ꯔꯤꯄꯇꯤ ꯁꯔꯅ ꯄꯣꯠꯂꯨꯝ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯌꯥꯡꯅꯕ ꯍꯥꯏꯗꯨꯅ ꯕꯖꯋꯥ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯨ ꯍꯥꯏꯅ ꯕꯤꯀ꯭ꯔꯝꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯤꯗꯨꯅ ꯃꯆꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯅꯕ ꯑꯣꯏꯅ ꯕꯖꯋꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯍꯟꯈꯤ꯫ ꯑꯗꯨꯒ ꯇ꯭ꯔꯤꯄꯇꯤ ꯁꯔꯅ ꯕꯤꯀ꯭ꯔꯝꯗ ꯁꯂꯥꯝ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯇ꯭ꯔꯤꯄꯇꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯨ ꯔꯣꯅꯤꯅ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯔꯣꯅꯤ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕꯒꯨꯝꯅ ꯍꯥꯠꯂꯛꯂꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯗ ꯔꯣꯅꯤꯅ ꯀꯤꯒꯅꯨ, ꯃꯍꯥꯛꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯔꯣꯅꯤꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯃꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯅꯁꯨ ꯍꯥꯏꯈꯤ ꯐꯠꯇꯕ ꯃꯤꯑꯣꯏꯒꯤꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯒ ꯀꯔꯤ ꯇꯧꯕꯒꯤ ꯑꯐꯕ ꯇꯧꯕ ꯃꯤꯑꯣꯏꯒꯤꯗꯤ ꯁꯄꯣꯔꯠ ꯇꯧꯅꯕ ꯃꯤꯑꯣꯏ ꯂꯩꯔꯣꯏꯗꯒꯦ ꯍꯥꯏꯅ꯫ ꯔꯣꯅꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯤꯀ꯭ꯔꯝ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯀꯌꯥ ꯔꯣꯅꯤꯅ ꯇꯧꯔꯒ ꯃꯤꯡꯊꯣꯜꯅ ꯕꯤꯀ꯭ꯔꯝꯅ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯕꯛ ꯀꯌꯥꯕꯨ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯆꯨꯝꯕꯒꯤ ꯃꯥꯡꯗ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯁꯨ ꯐꯝ ꯋꯥꯡꯈꯠꯂꯛꯄ ꯄꯣꯂꯤꯁ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝ ꯁꯤꯔꯤꯌꯥꯗ ꯆꯠꯅꯕ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯂꯝꯃꯤ꯫ IPLꯅ ꯐꯦꯃꯤꯂꯤ ꯈꯔ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯁꯤꯔꯤꯌꯥꯗ ꯂꯩꯕ ꯑꯕꯨ ꯖꯂꯥꯜꯒꯤ ꯅꯥꯛꯇ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨ ꯊꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯀ꯭ꯔꯝꯅ ꯆꯠꯂꯒ ꯊꯤꯒꯠꯅꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯒꯤ ꯄꯥꯁꯄꯣꯔꯠ ꯑꯃꯁꯨꯡ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯔꯁꯤꯡꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝ ꯃꯥꯒꯤ ꯆꯠꯅꯕꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯂꯒꯦꯖꯇ ꯍꯥꯞꯇꯨꯅ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯔꯣꯅꯤ, ꯁꯤꯌꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯤꯟꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯈꯦꯔ ꯏꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯔꯣꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯥꯕꯨ ꯈꯦꯔ ꯏꯜꯍꯟꯈꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯋꯤꯁ ꯄꯤꯅꯗꯨꯅ ꯕꯤꯀ꯭ꯔꯝ ꯆꯠꯅꯕꯒꯤ ꯃꯤꯀꯨꯞ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯕꯤꯀ꯭ꯔꯝꯗ ꯃꯍꯥꯛ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯕꯤꯀ꯭ꯔꯝꯅ ꯈꯪꯂꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯄꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯁꯤꯔꯤꯌꯥꯗ ꯆꯠꯈꯤ꯫ ꯕꯤꯀ꯭ꯔꯝ
ꯁꯤꯔꯤꯌꯥꯒꯤ ꯒ꯭ꯔꯥꯟ ꯀꯦꯁꯜ ꯍꯣꯇꯦꯜꯗ ꯌꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯔꯣꯅꯤꯒ ꯍꯔꯥꯎꯅ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯅ ꯃꯌꯥꯝꯕ ꯕꯤꯀ꯭ꯔꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯗꯕꯤꯗ ꯔꯣꯅꯤꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯇꯩꯃꯗ ꯇꯥꯛꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅꯁꯨ ꯃꯥꯒꯤ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯃꯤꯅ ꯍꯨꯕꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯇꯨꯅ ꯔꯣꯅꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯕꯤꯀ꯭ꯔꯝ ꯊꯣꯡ ꯍꯥꯡꯕ ꯆꯠꯈꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯅ ꯕꯤꯀ꯭ꯔꯝꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯨꯕ ꯑꯗꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨꯗ ꯃꯌꯦꯛ ꯂꯥꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯨꯕ ꯑꯗꯨꯗ ꯔꯣꯅꯤꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯀ꯭ꯔꯝ ꯑꯗꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯒꯤ ꯐꯣꯟ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯣꯅꯤꯅ ꯃꯥꯒꯤ ꯃꯌꯥꯝꯕꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯔꯣꯅꯤꯅ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯈꯤ, ꯅꯈꯣꯏ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯐꯣꯟ ꯑꯗꯨ ꯃꯈꯣꯡꯅ ꯅꯦꯠꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯈꯤ꯫ ꯁꯣꯝꯗꯅ ꯑꯕꯨꯖꯂꯥꯅ ꯃꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯃꯦꯗꯤꯌꯥꯗ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯔꯣꯅꯤ ꯑꯃꯁꯨꯡ ꯁꯤꯌꯥ ꯁꯤꯔꯤꯌꯥꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯔꯣꯅꯤ ꯑꯃꯁꯨꯡ ꯁꯤꯌꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯒ ꯎꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯋꯥꯇꯥ ꯑꯗꯨ ꯇꯥꯕꯗ ꯔꯣꯅꯤꯅ ꯈꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯑꯕꯨꯖꯂꯥꯜ ꯍꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨ꯫ ꯃꯗꯨꯅ ꯃꯈꯣꯏ ꯃꯁꯥꯅ ꯑꯣꯏꯅ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯊꯤꯔꯁꯤ ꯍꯥꯏꯅꯈꯤ꯫ ꯔꯣꯅꯤ ꯑꯃꯗꯤ ꯁꯤꯌꯥ ꯑꯗꯨꯝꯅ ꯋꯥ ꯇꯥꯟꯅꯕ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯃꯥꯁꯨ ꯈꯪꯏ ꯍꯥꯏꯕꯗꯒꯤ ꯔꯣꯅꯤꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯕꯗ ꯁꯤꯌꯥꯅ ꯔꯣꯅꯤꯒꯤ ꯃꯈꯨꯠ パイꯗꯨꯅ ꯔꯣꯅꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯗ ꯃꯕꯥꯅꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯁꯤꯌꯥꯅ ꯔꯣꯅꯤꯗ ꯃꯈꯣꯏꯅ ꯀꯔꯝꯅ ꯕꯤꯀ꯭ꯔꯝꯕꯨ ꯐꯪꯒꯅꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯕꯤꯀ꯭ꯔꯝ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯅ ꯊꯤꯔꯤꯕꯗꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯌꯥꯅ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛ ꯄꯥꯀꯤꯁꯇꯥꯟꯗꯒꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯅ ꯑꯈꯇꯥꯔ ꯂꯣꯍꯣꯔꯤ ꯀꯧꯏ ꯍꯥꯏꯈꯤ꯫ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ IPLꯕꯨ ꯊꯤꯕ ꯂꯥꯛꯂꯝꯂꯒ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯔꯣꯅꯤꯅ ꯃꯍꯥꯛꯅ ꯀꯔꯝꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯈꯇꯥꯔꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯜꯂꯛꯎ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨꯁꯨ ꯑꯈꯇꯥꯔꯅ ꯃꯈꯣꯏꯗ ꯎꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯈꯇꯥꯔꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯁꯨ ꯄꯨꯂꯤꯁ ꯑꯗꯨ ꯎꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤ ꯌꯥꯝꯅ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁ ꯑꯗꯨ ꯂꯃꯥꯡꯅꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯒ ꯑꯈꯇꯥꯔꯅ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯕꯨ ꯂꯦꯞꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯦꯞꯍꯜꯂꯒ ꯃꯈꯣꯏꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯟ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯈꯇꯥꯔꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯀꯤꯍꯟꯈꯤ꯫ ꯑꯗꯨꯒ ꯑꯈꯇꯥꯔꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯃꯤꯁꯤꯡ ꯌꯥꯝꯅ ꯌꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯈꯇꯥꯔꯅ ꯌꯥꯝꯅ ꯄꯣꯡꯅ ꯔꯣꯅꯤꯗ ꯍꯥꯏ ꯃꯗꯨꯗꯤ ꯎꯆꯦꯛꯐꯥꯎ ꯑꯈꯇꯥꯔꯒꯤ ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯃꯁꯥ ꯈꯞꯇꯦ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯤꯉꯩ ꯑꯗꯨꯗ ꯎꯆꯦꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯅ ꯂꯩꯊꯣꯛꯇꯨꯅ ꯃꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯑꯈꯇꯥꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯔꯣꯅꯤꯅ ꯂꯣꯏꯅ ꯐꯨꯔꯕ ꯃꯇꯨꯡ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯑꯈꯇꯥꯔꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯌꯥꯅ ꯑꯈꯇꯥꯔꯒꯤ ꯃꯈꯥꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯈꯇꯥꯔꯅ ꯃꯤꯑꯣꯏ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯈꯇꯥꯔ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗු ꯀꯤꯃꯟꯗꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯈꯇꯥꯔꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯄꯣꯂꯤꯑꯣ ꯅꯥꯕꯒꯤ ꯃꯔꯝꯅ ꯇꯧꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯣꯅꯤꯅ ꯁꯦꯟꯐꯝ ꯈꯔ ꯑꯈꯇꯥꯔꯗ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯆꯠꯄ ꯍꯧꯈꯤ꯫ ꯃꯗꯨꯗ ꯑꯈꯇꯥꯔꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯄꯣꯂꯤꯑꯣ ꯅꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯁꯦꯡꯗꯣꯛꯈꯤ꯫
ꯔꯣꯅꯤ ꯑꯃꯗꯤ ꯁꯤꯌꯥ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯈꯤ ꯑꯗꯨꯒ ꯑꯛꯇꯥꯔꯅ ꯑꯃꯨꯛ ꯀꯧꯔꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯔꯣꯅꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯃꯥꯒꯤ ꯑꯪꯀꯜꯒꯤ ꯃꯆꯥꯁꯤꯡꯒ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯕꯗꯨ ꯔꯣꯅꯤꯅ ꯇꯥꯔꯕꯗ ꯕꯤꯀ꯭ꯔꯝꯅ ꯔꯣꯅꯤꯗ ꯇꯝꯈꯤꯕ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6ꯇ ꯍꯨꯕꯤꯈꯤꯕꯅꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯑꯛꯇꯥꯔꯅꯁꯨ ꯃꯥꯅ ꯉꯝꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯍꯨꯕ ꯀꯥꯡꯕꯨꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯣꯃꯦꯁꯀ ꯎꯅꯔꯝꯃꯤ ꯁꯤꯌꯥꯅ ꯉꯔꯥꯡꯒꯤ ꯋꯥꯂꯦꯠ ꯑꯗꯨ ꯍꯪꯕꯗ ꯃꯅꯥ ꯄꯪꯕ ꯒꯣꯃꯦꯁ ꯑꯗꯨꯅ ꯇꯣꯏꯂꯦꯠ ꯍꯪꯉꯤꯕꯣꯏ ꯈꯜꯂꯗꯨꯅ ꯇꯣꯏꯂꯦꯠꯀꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯍꯥꯏꯈꯤ ꯃꯗꯨꯗ ꯑꯛꯇꯥꯔꯅ ꯒꯣꯃꯦꯁ ꯑꯗꯨ ꯃꯅꯥ ꯄꯪꯕ ꯃꯤꯅꯤ ꯍꯥꯏꯔꯗꯨꯅ ꯑꯛꯇꯥꯔꯅ ꯑꯣꯏꯅ ꯍꯪꯈꯤ ꯑꯗꯨꯒ ꯋꯥꯂꯦꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯒꯣꯃꯦꯁꯅ ꯁꯤꯟꯅꯈꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯂꯦꯠ ꯑꯗꯨ ꯊꯦꯡꯅꯈꯤ ꯕꯤꯀ꯭ꯔꯝꯅ ꯂꯩꯔꯝꯕ ꯍꯣꯇꯦꯜ ꯃꯃꯤꯡ ꯑꯗꯨ ꯒꯣꯃꯦꯁꯇ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯒꯣꯃꯦꯁꯅꯗꯤ ꯃꯥꯗꯤ ꯕ꯭ꯔꯦꯟ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤ ꯔꯣꯅꯤꯅ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟꯗ ꯁꯤꯔꯤꯕ ꯔꯤꯡ ꯑꯗꯨ ꯁꯠꯇꯣꯛꯈꯤ ꯑꯗꯨꯒ ꯒꯣꯃꯦꯁꯅ ꯒ꯭ꯔꯥꯟ ꯀꯦꯁꯇꯜ ꯍꯣꯇꯦꯜꯗꯒꯤ ꯋꯥꯂꯦꯠ ꯑꯗꯨ ꯍꯨꯔꯥꯜꯂꯛꯄꯅꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯑꯛꯇꯥꯔꯅ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯊꯤꯒꯠꯇꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯨꯝ ꯅꯝꯕꯔ 121 ꯑꯗꯨ ꯊꯤꯔꯝꯃꯤ ꯁꯣꯝꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯔꯣꯅꯤꯅ ꯔꯨꯝ ꯅꯝꯕꯔ 121 ꯑꯗꯨ ꯐꯪꯂꯕꯗ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯛꯇꯥꯔꯅ ꯃꯥꯒꯤ ꯃꯥꯁꯇꯔ ꯀꯥꯔꯗ ꯑꯗꯨꯅ ꯍꯥꯡꯅꯕ ꯍꯣꯠꯅꯕꯗ ꯀꯤ ꯍꯣꯜ ꯑꯣꯏꯔꯝꯕꯗꯒꯤ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯁꯤꯌꯥꯅ ꯗ꯭ꯔꯦꯁ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯍꯣꯇꯦꯜꯒꯤ ꯅꯨꯄꯤ ꯑꯃꯗ ꯃꯥꯒꯤ ꯀꯤ ꯑꯗꯨ ꯀꯥꯎꯗꯨꯅ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤ ꯑꯗꯨꯒ ꯔꯣꯅꯤ ꯑꯃꯗꯤ ꯑꯛꯇꯥꯔꯁꯨ ꯔꯨꯝ ꯑꯗꯨꯗ ꯁꯤꯌꯥꯅ ꯆꯪꯍꯟꯈꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯃꯃꯥꯡꯗ ꯃꯥꯒ ꯕꯤꯀ꯭ꯔꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯇꯝꯂꯝꯃꯤ ꯔꯣꯅꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯁꯤꯌꯥꯅ ꯕꯤꯀ꯭ꯔꯝꯒꯤ ꯐꯣꯟ ꯇꯥꯐꯝ ꯑꯗꯨ ꯊꯤꯕꯗ ꯐꯣꯟ ꯑꯗꯨ ꯐꯪꯂꯝꯃꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯔꯕꯗ ꯑꯛꯇꯥꯔꯅ ꯔꯨꯃꯥꯜ ꯑꯃꯅ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯒ ꯕꯤꯀ꯭ꯔꯝꯕꯨ ꯐꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯕ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯕ ꯃꯇꯨꯡ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯗꯅ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯗꯨ ꯁ꯭ꯀꯦꯅꯤꯡ ꯇꯧꯔꯤꯉꯩꯗ ꯔꯨꯆꯤꯅ ꯁꯤꯌꯥꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯁꯤꯌꯥꯅ ꯔꯣꯅꯤꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯔꯨꯆꯤꯅ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯉꯔꯥꯡꯗꯒꯤ ꯐꯣꯟ ꯇꯧꯕꯗ ꯕꯤꯀ꯭ꯔꯝꯒꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯋꯥꯏ ꯋꯥꯅ ꯄꯥꯎ ꯇꯝꯂꯛꯈꯤ ꯃꯗꯨꯗ ꯁꯤꯌꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯔꯨꯆꯤꯗ ꯍꯥꯏ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯔꯣꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯕꯤꯀ꯭ꯔꯝꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯇꯧꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯔꯨꯆꯤꯗ ꯇꯝꯒꯗꯕꯗꯨ ꯀꯥꯎꯔꯨꯔꯦ ꯍꯥꯏꯁꯤꯟꯅꯗꯨꯅ ꯔꯨꯆꯤꯕꯨ ꯍꯔꯥꯎꯍꯜꯂꯝꯃꯤ ꯁꯤꯌꯥꯅ ꯔꯨꯆꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯗ ꯔꯣꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯤꯌꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯔꯣꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯤꯌꯥꯕꯨ ꯀꯞꯀꯅꯨ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯒ ꯁꯤꯌꯥꯅ ꯃꯍꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯔꯨꯆꯤꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯔꯝꯗ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯣ ꯍꯥꯏꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯕꯨ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯁꯤꯌꯥꯗ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ ꯁꯣꯝꯗꯅ ꯑꯛꯇꯥꯔꯅ ꯕꯤꯀ꯭ꯔꯝꯒꯤ ꯐꯣꯟ ꯑꯗꯨ ꯀꯅꯥꯅ ꯄꯥꯏꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯒꯤ ꯃꯇꯦꯡꯗꯒꯤ ꯖꯥꯏꯗꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯖꯥꯏꯗꯤꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯑꯛꯇꯥꯔꯅ ꯄꯨꯔꯛꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯆꯠꯅꯗꯨꯅ ꯖꯥꯏꯗꯤꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯁꯤꯡꯗ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯁꯤꯌꯥꯅ ꯕꯣꯜ ꯁꯥꯟꯅꯔꯝꯕ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗ ꯖꯥꯏꯗꯤ ꯑꯗꯨ ꯈꯪꯂꯕꯗꯤ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯔꯣꯅꯤ ꯑꯃꯗꯤ ꯑꯛꯇꯥꯔ ꯑꯗꯨꯁꯨ ꯁꯤꯌꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯜ ꯁꯥꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯨꯏꯁꯦꯜ ꯈꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯕꯣꯜ ꯁꯥꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯛꯂꯝꯃꯤ ꯑꯛꯇꯥꯔꯅ ꯍꯥꯏ ꯃꯈꯣꯏꯅ ꯍꯨꯏꯁꯦꯜ ꯈꯣꯡꯂꯤꯕ ꯑꯗꯨ
ꯖꯥꯏꯗꯤꯗ ꯁꯤꯒꯅꯦꯜ ꯑꯃ ꯄꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯖꯥꯏꯗꯤ ꯑꯗꯨ ꯔꯣꯅꯤꯅ ꯎꯈꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯖꯥꯏꯗꯤꯕꯨ ꯐꯨꯕ ꯍꯧꯈꯤ꯫ ꯖꯥꯏꯗꯤꯅꯁꯨ ꯔꯣꯅꯤꯕꯨ ꯐꯨꯈꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯉꯥꯏꯍꯥꯛ ꯐꯨꯅꯔꯕ ꯃꯇꯨꯡ ꯖꯥꯏꯗꯤ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯃꯥꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯈꯤ꯫ ꯔꯣꯅꯤꯅ ꯀꯨꯏꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯖꯥꯏꯗꯤ ꯆꯦꯟꯕ ꯂꯦꯞꯈꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯕꯤꯀ꯭ꯔꯝ ꯀꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤ, ꯕꯤꯀ꯭ꯔꯝꯗꯤ ꯀꯅꯥ ꯑꯃꯠꯇꯗ ꯑꯀꯥꯏꯕ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯃꯥꯗꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕꯗꯨ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯀꯞꯇꯨꯅ ꯖꯥꯏꯗꯤꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯖꯥꯏꯗꯤꯅ ꯍꯥꯏꯒꯦ ꯍꯥꯏꯔꯝꯂꯒ ꯖꯥꯏꯗꯤ ꯑꯗꯨ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯛ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯃꯗꯨ ꯎꯔꯕꯗ ꯔꯣꯅꯤꯅ ꯃꯍꯥꯛ ꯑꯗꯨꯝꯅ ꯁꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯈꯤ ꯑꯗꯨꯒ ꯁꯤꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯃꯈꯣꯏꯅ ꯐꯨꯔꯕ ꯃꯇꯨꯡ IPLꯅ ꯕꯤꯀ꯭ꯔꯝꯕꯨ ꯐꯦꯃꯤꯂꯤꯁꯤꯡ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯑꯁꯤꯐ ꯑꯃꯁꯨꯡ ꯍꯐꯤꯖꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯂꯩꯔꯝꯂꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯁꯤꯐꯅ ꯃꯈꯣꯏꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕꯤꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯈꯛꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯁꯣꯝꯗꯅ ꯔꯣꯅꯤ ꯖꯥꯏꯗꯤꯒꯤ ꯃꯐꯝꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯖꯥꯏꯗꯤꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯆꯨꯔꯨꯞ ꯊꯛꯄꯗ ꯁꯤꯖꯤꯟꯅꯕ ꯃꯩꯈꯦꯠ ꯑꯗꯨꯗ ꯇꯥꯖ ꯃꯍꯜ ꯊꯥꯕꯗꯨ ꯑꯛꯇꯥꯔꯗ ꯎꯍꯟꯈꯤ ꯑꯗꯨꯒ ꯑꯛꯇꯥꯔꯅ ꯃꯗꯨ ꯀ꯭ꯂꯕ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯣꯅꯤꯅ IPLꯅ ꯁꯤꯖꯤꯟꯅꯕ ꯃꯩꯈꯦꯠ ꯑꯗꯨꯁꯨ ꯇꯥꯖ ꯃꯍꯜ ꯊꯥꯕꯅ IPLꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯕꯤꯀ꯭ꯔꯝꯕꯨ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯖꯥꯏꯗꯤꯒꯤ ꯐꯣꯟ ꯑꯗꯨ ꯁꯤꯌꯥꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯖꯥꯏꯗꯤꯒꯤ ꯅꯥꯛꯇ ꯁꯤꯌꯥꯅ ꯂꯥꯛꯇꯨꯅ ꯖꯥꯏꯗꯤꯒꯤ ꯐꯣꯟ ꯑꯗꯨ ꯃꯥꯅ ꯂꯧꯊꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ IPLꯗ ꯖꯥꯏꯗꯤ ꯁꯥꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯕ ꯃꯇꯨꯡ IPLꯅꯁꯨ ꯃꯦꯁꯦꯖ ꯍꯜꯂꯛꯇꯨꯅ IPLꯅ ꯇꯥꯖ ꯃꯍꯜ ꯀ꯭ꯂꯕꯇ ꯄꯨꯡ 10ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯀ꯭ꯂꯕ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯑꯕꯨ ꯖꯂꯥꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯀ꯭ꯂꯕ ꯑꯗꯨꯗ ꯂꯥꯛꯈꯤ꯫ IPLꯒ ꯑꯕꯨ ꯖꯂꯥꯜꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯗꯨꯗ IPLꯗ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯖꯥꯏꯗꯤꯕꯨ ꯍꯥꯠꯄ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯑꯕꯨ ꯖꯂꯥꯜꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯑꯕꯨꯜ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯕꯨ ꯖꯂꯥꯜ ꯑꯗꯨ ꯆꯠꯈꯤ꯫ ꯑꯗꯨꯒ ꯁꯤꯌꯥꯅ IPLꯕꯨ ꯎꯔꯕꯗ ꯔꯣꯅꯤꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯣꯅꯤꯅ IPLꯕꯨ తాꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯗꯨꯅ ꯑꯕꯨ ꯖꯂꯥꯜꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯑꯕꯨ ꯖꯂꯥꯜꯕꯨ IPL ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯗꯨꯅ ꯑꯕꯨ ꯖꯂꯥꯜꯒꯤ ꯂꯦꯡꯖꯨꯝꯗ ꯁꯣꯛꯂꯝꯃꯤ ꯃꯗꯨꯗ IPL ꯑꯣꯏꯔꯝꯗ꯭ꯔꯕꯗ ꯔꯣꯅꯤꯅ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯔꯛꯄꯅꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯥꯝꯕ ꯕꯤꯀ꯭ꯔꯝꯕꯨ ꯊꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯕꯨ ꯖꯂꯥꯜꯅ ꯃꯥꯒꯤꯁꯨ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯈꯤꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯔꯝ ꯑꯗꯨ ꯔꯣꯅꯤꯗꯁꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯔꯣꯅꯤꯅ ꯃꯍꯥꯛ ꯏꯟꯗꯤꯌꯥꯗꯒꯤꯅꯤ ꯍꯥꯏꯕꯗꯨꯗ ꯑꯕꯨ ꯖꯂꯥꯜꯅ ꯀꯔꯤꯒꯨꯝꯕ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯐꯪꯗ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯂꯥꯛꯎ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯔꯣꯅꯤ ꯍꯥꯏꯐꯦꯠ ꯆꯤꯡꯅꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯕꯨ ꯖꯂꯥꯜꯅꯁꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯀ꯭ꯔꯝ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯨꯗ ꯔꯣꯅꯤ ꯍꯦꯟꯅ ꯆꯤꯡꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯣꯅꯤꯅꯁꯨ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯔꯣꯅꯤꯗ ꯒꯟ ꯄꯣꯏꯟ ꯇꯧꯗꯨꯅ ꯍꯥꯏꯈꯤ, ꯃꯐꯝ ꯑꯁꯤꯗ ꯑꯕꯨꯜ ꯖꯂꯥꯜ ꯂꯩ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯅ IPL ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯗꯨꯒ IPLꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯕꯨ ꯖꯂꯥꯜ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯑꯗꯨꯕꯨ IPLꯅ ꯅꯣꯛꯂꯗꯨꯅ ꯑꯕꯨ ꯖꯂꯥꯜꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯑꯕꯨ ꯖꯂꯥꯜ ꯑꯗꯨ ꯀ꯭ꯂꯕꯀꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯗꯁꯕꯤꯟ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯐꯠꯇ ꯍꯥꯎꯗꯤ ꯇꯩꯁꯤꯟꯗꯨꯅ ꯃꯁꯛ ꯈꯪꯗꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯕꯨ ꯖꯂꯥꯜ ꯑꯗꯨ ꯊꯤꯍꯟꯕ ꯑꯣꯏꯅ ꯃꯄꯥꯟꯗ IPL ꯑꯗꯨ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯒ ꯑꯕꯨꯜ ꯖꯂꯥꯜꯅ ꯗꯁꯕꯤꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯄꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯒ
ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯕꯨ ꯖꯂꯥꯜꯅ ꯑꯄꯨꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯕꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯉꯥꯎꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯒ IPL ꯑꯗꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯔꯝꯗ ꯍꯪꯕꯗ IPLꯅ ꯍꯥꯏꯈꯤ ꯑꯕꯨ ꯖꯂꯥꯜꯗꯤ ꯃꯤ ꯅꯠꯇꯦ ꯃꯃꯤꯅꯤ ꯍꯥꯏꯅ꯫ ꯁꯣꯝꯗꯅ ꯑꯕꯨ ꯖꯂꯥꯜꯅ ꯃꯥꯒꯤ ꯀꯥꯡꯕꯨꯗ IPL ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯍꯧꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ IPL ꯑꯗꯨ ꯄꯨꯂꯤꯁꯅ ꯈꯨꯠ ꯊꯥꯒꯦ ꯇꯧꯕꯗ ꯔꯣꯅꯤꯅ ꯆꯥꯟꯁ ꯑꯃꯇꯪ ꯄꯤꯈꯤꯁꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ IPL ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯈꯤ꯫ ꯔꯣꯅꯤꯒ IPLꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯣꯅꯤꯒ IPLꯒ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯅ ꯑꯕꯨ ꯖꯂꯥꯜꯗ ꯇꯝꯂꯝꯃꯤ꯫ IPL ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯦꯜꯂꯒ ꯄꯨꯔꯛꯄꯗꯨꯗ IPLꯅ ꯀꯗꯥꯏꯗ ꯄꯨꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯁꯤꯌꯥꯅ IPLꯗ ꯍꯥꯏ ꯐꯤꯂꯝꯗ ꯂꯨꯖꯔꯁꯦ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯅ꯫ ꯃꯗꯨꯗ IPLꯅ ꯐꯥꯒꯤ ꯑꯣꯏꯅ ꯆꯥꯒꯤ ꯗꯨꯀꯥꯟ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯣꯅꯤꯅ ꯆꯥꯒꯤ ꯗꯨꯀꯥꯟ ꯑꯃꯗ IPLꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯥ ꯊꯛꯃꯤꯟꯅꯕꯗꯨ ꯎꯕꯗ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ IPL ꯑꯗꯨ ꯃꯈꯣꯏꯒ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯕꯨ ꯖꯂꯥꯜꯗ ꯄꯥꯎ ꯇꯝꯈꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯑꯦ ꯈꯪꯂꯕꯗ ꯔꯣꯅꯤꯅ ꯄꯩꯁꯥ ꯈꯔꯁꯨ IPLꯗ ꯄꯤꯈꯤ꯫ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯎꯕꯗ ꯑꯕꯨ ꯖꯂꯥꯜꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯅ IPLꯕꯨ ꯊꯝꯂꯝꯂꯒ ꯆꯠꯄ ꯍꯧꯈꯤ꯫ ꯃꯗꯨꯗ ꯑꯛꯇꯥꯔꯅ ꯔꯣꯅꯤꯗ ꯍꯥꯏ ꯀꯩꯒꯤꯅꯣ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯤꯗꯤ? ꯔꯣꯅꯤꯅ ꯈꯨꯝꯈꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯒ ꯔꯣꯅꯤꯒ ꯃꯥꯟꯅꯕꯣꯏ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯀꯤꯍꯟꯕ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕꯅꯤ ꯍꯥꯏꯅ꯫ IPL ꯑꯗꯨ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯇꯧꯈꯤ꯫ ꯃꯗꯨꯗ ꯁꯤꯌꯥꯅ ꯑꯛꯇꯥꯗ ꯌꯦꯡꯉꯣ ꯑꯥꯗ ꯇꯧꯔꯤꯁꯦ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯛꯇꯥꯔꯅ ꯌꯦꯡꯂꯨꯕꯗ IPL ꯑꯗꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ IPLꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯤꯡꯈꯠꯇꯨꯅ ꯀꯟꯈꯤ꯫ IPLꯅ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯗꯃꯛ ꯆꯍꯤ 15 ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯔꯛꯂꯒ ꯃꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯂꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯪꯅꯤꯡꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯍꯥꯏꯒꯦ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯕꯨ ꯖꯂꯥꯜꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ ꯈꯪꯈꯤ ꯑꯗꯨꯒ ꯑꯁꯤꯞꯄꯨ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯧꯔꯦ ꯍꯥꯏꯅ IPLꯅ ꯐꯣꯡꯗꯣꯛꯂꯕꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯥꯔ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯅ ꯑꯕꯨ ꯖꯂꯥꯜꯒꯤ ꯅꯥꯛꯇ ꯆꯠꯅꯕ ꯇꯧꯈꯤ꯫ ꯃꯗꯨꯗ ꯑꯛꯇꯥꯔꯅ ꯃꯐꯝ ꯑꯗꯨꯗ ꯔꯣꯅꯤ ꯃꯊꯟꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯥꯅ ꯔꯣꯅꯤꯒꯤ ꯃꯉꯛꯇ ꯍꯦꯡꯀꯤ ꯑꯃ ꯁꯤꯕꯤꯔꯕ ꯃꯇꯨꯡ ꯔꯣꯅꯤ ꯑꯕꯨ ꯖꯂꯥꯜꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯁꯣꯝꯗꯅ ꯑꯕꯨ ꯖꯂꯥꯜꯅ ꯃꯥꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯔꯅꯤ ꯄꯨꯡ 10ꯗ ꯑꯦꯝꯕ꯭ꯔꯦꯁꯤꯗ ꯑꯁꯤꯞꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯁꯤꯞ ꯃꯥꯒꯤ ꯃꯆꯥ ꯀꯟꯅꯕꯒꯤꯗꯃꯛ ꯑꯦꯝꯕ꯭ꯔꯦꯁꯤꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯅꯕꯒꯤꯗꯃꯛ ꯁꯣꯁꯥꯏꯠ ꯕꯣꯝꯕꯔ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯁꯤꯞꯀꯤ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯥꯔ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ IPLꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ IPLꯅ ꯔꯣꯅꯤꯗ ꯃꯥꯅ ꯆꯠꯀꯗꯕ ꯑꯕꯨ ꯖꯂꯥꯜꯒꯤ ꯀꯦꯝꯞ ꯑꯗꯨꯒꯤ ꯃꯦꯞ ꯑꯗꯨ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯇꯥꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯔꯣꯅꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯅ ꯑꯕꯨ ꯖꯂꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯂꯣꯟꯅ ꯕꯣꯝꯁꯤꯡ ꯂꯧꯗꯨꯅ ꯕꯣꯝ ꯃꯊꯪ ꯃꯊꯪ ꯄꯣꯈꯥꯏꯍꯟꯈꯤ ꯑꯗꯨꯒ ꯑꯕꯨ ꯖꯂꯥꯜꯒꯤ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯃꯥꯅ ꯐꯨꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯕꯨ ꯖꯂꯥꯜꯒꯤ ꯆꯦꯛ ꯄꯣꯁꯇ ꯂꯥꯟꯗꯥꯔꯛꯄꯗꯨ ꯑꯕꯨ ꯖꯂꯥꯜꯗ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯑꯕꯨ ꯖꯂꯥꯜ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏ ꯀꯅꯥꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ ꯍꯥꯏꯅ꯫ ꯁꯣꯝꯗꯅ ꯔꯣꯅꯤ ꯑꯕꯨ ꯖꯂꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨ ꯃꯥꯅ ꯊꯠꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯟꯈꯤ꯫ ꯔꯣꯅꯤꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯕꯅ ꯀꯥꯔꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯄꯣꯈꯥꯏꯈꯤ ꯑꯗꯨꯒ ꯔꯣꯅꯤꯅ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯍꯥꯠꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯛꯇꯥꯔ ꯑꯃꯁꯨꯡ IPLꯁꯨ ꯔꯣꯅꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫
ꯔꯣꯅꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯨꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯕꯣꯝ ꯐꯤꯠ ꯇꯧꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯤꯀ꯭ꯔꯝ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯌꯥꯎꯗꯦ ꯍꯥꯏꯅ ꯑꯍꯟ ꯑꯃꯅ ꯔꯣꯅꯤꯗ ꯈꯪꯍꯟꯈꯤ꯫ ꯃꯗꯨꯗ IPLꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯑꯕꯨ ꯖꯂꯥꯜꯒꯤ ꯄ꯭ꯂꯥꯟ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ, ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯤ IPLꯅ ꯁꯦꯟꯅꯍꯧꯔꯒꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯕꯤꯀ꯭ꯔꯝꯒꯤ ꯅꯥꯛꯇ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧ ꯍꯥꯏꯅ IPLꯅ ꯔꯣꯅꯤꯗ ꯍꯥꯏꯈꯤ꯫ ꯑꯁꯤꯞ ꯕꯣꯝ ꯑꯗꯨꯅ ꯄꯣꯈꯥꯏꯍꯟꯒꯗꯕ ꯃꯇꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯁꯤꯌꯥꯅ ꯑꯁꯤꯞꯄꯨ ꯊꯤꯔꯛꯄꯗ ꯃꯥꯅ ꯑꯁꯤꯞ ꯎꯔꯕꯗ ꯑꯁꯤꯞ ꯑꯗꯨ ꯀꯧꯈꯤ, ꯑꯗꯨꯒ ꯑꯁꯤꯞꯅ ꯁꯤꯌꯥ ꯑꯗꯨ ꯅꯪꯁꯤꯜꯂꯛꯀꯅꯨ, ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯒꯗꯧꯔꯦ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯌꯥꯅ ꯑꯁꯤꯞꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯇꯝꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯁꯤꯞꯀꯤ ꯃꯆꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯒꯟ ꯄꯣꯏꯟꯠ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒ ꯑꯁꯤꯞꯀ ꯋꯥꯔꯤ ꯁꯥꯅꯍꯟꯗꯨꯅ ꯑꯉꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯁꯤꯞꯅ ꯇꯥꯔꯕꯗ ꯑꯁꯤꯞ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯁꯤꯌꯥꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯐꯤꯖꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯧꯔꯨꯆꯣ ꯍꯥꯏꯈꯤ꯫ ꯑꯁꯤꯞꯅꯁꯨ ꯍꯥꯏꯈꯤ ꯃꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯎ ꯍꯥꯏꯅ꯫ ꯁꯣꯝꯗꯅ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯄꯨꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ IPLꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯈꯣꯏ ꯂꯥꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯕꯣꯝ ꯑꯃꯗ ꯅꯦꯠꯄꯗꯒꯤ ꯃꯥꯒꯤ ꯃꯃꯥꯗ ꯀꯧꯈꯤ꯫ ꯃꯗꯨꯗ IPLꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯑꯣꯏꯅ ꯅꯦꯠꯍꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯟꯈꯤ, ꯑꯗꯨꯒ ꯑꯛꯇꯥꯔꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯛꯇꯥꯔꯅ ꯌꯥꯈꯤꯗꯦ꯫ IPLꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨ ꯀꯟꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯑꯛꯇꯥꯔꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯒꯥꯔꯤꯗ ꯂꯥꯛꯈꯤ꯫ ꯃꯗꯨꯗ IPLꯅ ꯀꯧꯁꯤꯟꯗꯨꯅ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯟꯗꯨꯅ IPL ꯑꯃꯁꯨꯡ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯁꯤꯃꯤꯟꯅꯈꯤ꯫ ꯔꯣꯅꯤꯅ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯥꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯕ ꯃꯇꯨꯡ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯅꯤꯅ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯨꯗꯨꯅ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ꯫ ꯑꯕꯨ ꯖꯂꯥꯜꯗ ꯑꯦꯝꯕ꯭ꯔꯦꯁꯤꯒꯤ ꯕꯣꯝ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯝꯈꯤ, ꯑꯗꯨꯒ ꯃꯗꯨꯗ ꯐꯦꯜ ꯑꯣꯏꯍꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯕꯤꯀ꯭ꯔꯝꯕꯨ ꯊꯤꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯅꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯕꯨ ꯖꯂꯥꯜ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯁꯣꯝꯗꯅ ꯔꯣꯅꯤꯅ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥꯕꯨ ꯐꯨꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯕꯤꯀ꯭ꯔꯝ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤ, ꯑꯗꯨꯒ ꯑꯕꯨ ꯖꯂꯥꯜꯗ ꯕꯤꯀ꯭ꯔꯝ ꯌꯥꯎꯗꯦ ꯍꯥꯏꯅ ꯇꯝꯕꯗ ꯑꯕꯨ ꯖꯂꯥꯜꯅ ꯍꯤꯟꯗꯤ ꯉꯥꯡꯂꯛꯇꯨꯅ ꯍꯥꯏꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯈꯪꯂꯕꯁꯨ ꯃꯥꯒꯤ ꯇꯪꯈꯥꯏ ꯌꯧꯅꯗꯤ ꯈꯪꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ, ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯅꯤ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯈꯤ꯫ ꯁꯣꯝꯗꯅ ꯔꯣꯅꯤꯒꯤ ꯃꯅꯥꯛꯇ ꯑꯕꯨ ꯖꯂꯥꯜꯒꯤ ꯇꯦꯡ ꯀꯌꯥ ꯊꯧꯔꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯔꯣꯅꯤꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤ꯫ ꯑꯕꯨ ꯖꯂꯥꯜꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯔꯣꯅꯤ ꯑꯗꯨ ꯃꯥꯒ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯍꯧꯗꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯋꯥꯕ ꯇꯥꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯃꯥꯕꯨ ꯀꯟꯕ ꯂꯥꯛꯄꯅꯤ, ꯃꯔꯝꯗꯤ ꯃꯥꯅ ꯑꯋꯥꯕ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯕꯤꯀ꯭ꯔꯝꯅ ꯔꯣꯅꯤ ꯍꯥꯏꯅ ꯀꯟꯅ ꯀꯧꯈꯤ꯫ ꯔꯣꯅꯤ ꯋꯥꯜ ꯑꯃꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯕꯤꯀ꯭ꯔꯝꯒꯤ ಮಿꯠꯃꯥꯡꯗ ꯂꯦꯞꯈꯤ, ꯑꯗꯨꯒ ꯑꯕꯨ ꯖꯂꯥꯜꯅ ꯔꯣꯅꯤꯗ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯇꯧꯔꯒꯅꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯣꯅꯤꯅ ꯐꯥꯖꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯆꯠꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯨ ꯖꯂꯥꯜꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯁꯤꯗꯤ ꯄꯨꯈꯣ, ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯗꯤ ꯏꯟꯗꯤꯌꯥꯒ ꯌꯦꯛꯅꯕꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯊꯝꯂꯝꯃꯨ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯅꯤꯅ ꯐꯖꯅ ꯍꯥꯏꯖꯕꯗꯒꯤ ꯑꯕꯨ ꯖꯂꯥꯜꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯅꯤ ꯆꯠꯄ ꯍꯧꯔꯛꯄꯗ ꯁꯤꯌꯥ ꯑꯗꯨ ꯐꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯈꯤ꯫
ꯔꯣꯅꯤ ꯑꯗꯨ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯈꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯁꯤꯌꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯔꯣꯅꯤ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡ ꯌꯣꯠꯆꯩ ꯑꯃꯅ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯊꯤꯟꯗꯨꯅ ꯑꯋꯥ ꯆꯩꯅ ꯈꯥꯡꯈꯤ꯫ ꯃꯗꯨ ꯎꯔꯕꯗ ꯕꯤꯀ꯭ꯔꯝꯅ ꯅꯥꯟꯊꯣꯔꯛꯇꯨꯅ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯊꯣꯛꯅ ꯐꯨꯕꯗꯨ ꯎꯔꯒ ꯔꯣꯅꯤꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯑꯕꯨ ꯖꯂꯥꯜ ꯑꯗꯨ ꯅꯨꯡꯅ ꯊꯣꯝꯕ ꯌꯥꯕ ꯊꯣꯝꯂꯕ ꯃꯇꯨꯡ ꯌꯣꯠꯆꯩ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯌꯨꯡꯁꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯕꯨ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯁꯤꯌꯥ ꯆꯪꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯑꯕꯨ ꯖꯂꯥꯜ ꯑꯗꯨ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯍꯥꯠꯀꯦ ꯇꯧꯔꯛꯂꯕꯗ ꯔꯣꯅꯤꯅ ꯑꯕꯨ ꯖꯂꯥꯜꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯁꯤꯌꯥ ꯑꯗꯨ ꯔꯣꯅꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯔꯣꯅꯤꯅ ꯃꯉꯣꯟꯗ ꯁꯣꯛꯂꯛꯄ ꯃꯤꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯌꯥꯝꯕꯗ ꯁꯣꯛꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯦꯝꯅ ꯊꯥꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯣꯛꯄꯅ ꯁꯛꯍꯟꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯈꯤ ꯍꯥꯏꯕꯗꯨ ꯐꯤꯂꯝ ꯑꯁꯤꯗ ꯃꯌꯦꯛ ꯂꯥꯅ ꯎꯠꯂꯤ꯫ ꯃꯌꯥꯝꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯊꯪꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫